Malemgi kaithel crore hengadaba WY tablet lak amaga lising ni phuga konana drug peddler ahum Imphal West commando na fare. Hiramasiga mari lainana ngasi ayuk SP Imphal West ki conference hall da pangthokiba paugi mifam amada SP Imphal West ke megazendrana haikibada war on drugs ki saruk ama oina sathakiba operation amada ngarang numidang wairam additional SP operation Amarjit Lamabam amadi OC commando P achobana luchingba team amana Kangla Tombi Santipur area da frisking checking chathabada Tata truck anida lakpa miyoi ahum WY tablet lak amaga lising ni phuga konana phagat pangamki Lising ani kunmathoigi April natraga May tha phawgi manungda pangthokani haina thajanariba Assam Legislative Assembly gi mikhalgi damak Assam da chahi asigi ahumlak suba oina ngasi Dhemaji district ki Silapathar da ngasi Prime Minister Narendra Modi thunglagani loinana Modern Assam semneba Prime Minister na project kaya inauguration tawragani Chatliba thasi February kun amadi kunmathoi anigi lonaba ahinda United Cookie Liberation Front UKLF ni haina chingnaba miyoi kharana morege Cannon Bank da leiba micham maribu tamthina phurambagi thawangbu maikai kayadagi yaningdaba phongdorakle Jilai Wi-Fi Student Association Wi-Fi People's Council Tengnopal HTC More KWU and HR KSO More Block MYC Morena tongan na thadorak pacherol singda thawong asibu yaningda phongdorakli NASA Mukta Bharat campaign ki makhada District Administration Bishnupur ne senduna ngarang capacity building program of service provider SP Bishnupur gi conference hall da pangthokre thoramadu SP Bishnupur Priyadarshini Lashrom DSWO Bishnupur and Jyotis IRCA Anoba Punsikon Thamna Pokpi gi chief functionary K Pradeep Kumar Childline Bishnupur gi director Dr L Pisak Moirang police station gi OC RK Anil Kumar na athoiba mithunglen sing oina saruk yakhi Hauzik phawbada lebak asida COVID-19 nagi ngakthoknaba COVID-19 gi vaccine masing miyoi crore amaga lak taramathoi da hidak kapthokre Union Health Minister gi maikei gi thadoraki wafamda haukiba pung kunmari asida punna miyoi lising kuntramathoi ga chatruk marfumathoi hidak kapthokre chairak asida lebak asida COVID-19 laina dagi phagalakhiba gi chang chada marifutara taret ka dasmik ani yaukibaga loinana haukiba pung kunmari asida punna miyoi lising mapan gi mathakta laina asida gi phagalakpa thengnakhre haina Union Health Ministry na hairi laina laisat asi hek India da yaurakhibadagi hawarga hauzik phawada miyoi crore ama lak taruk laina asdagi phagathanba ngamkhre